Maning appeal maga tu maga aga karosi yai bine Karang numidang pung taraga minit yang kainipan rom tarak paduwaida Imphal Police Station ki manung chenba Uripok wa Dukan Mamangda accident ama Thokhre thodong thokfam dagi fangba pawmagi matung inna Hyundai Venue karama Nauremthong lomdagi yamna yangna thoraklaga Uripok wa Dukan Mamangda khamduna leiba Redigo car ama thongkai reba matung telephone ki post amada thomlaga Indian Bank ki branch office ta thangnana leiba dukan ki wall amada amuk thomlaba matung drain da tashin khairi accident aduna maram oiraga ka hena asogapandi yaukidre accident thopagi paw du hek pangbaga mafam aduda Imphal Police Station ki OC Eningo cha laktuna yengsin ki maning appeal maga tu maga aga karosi yai bine Menjium manung sangi. Iya. Siapa tu maga